ꯃꯤꯈꯜꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯌꯣꯜꯒꯤ ꯅꯍꯥꯁꯤꯡꯅ ꯃꯤꯌꯥꯝꯗꯁꯨ ꯍꯪꯖꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯣꯖꯤꯌꯝ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯤꯕꯦꯠꯀꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯆꯠꯊꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯏꯀꯣꯛꯅꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯤꯡ ꯑꯁꯦꯝ ꯄ꯭ꯔꯤꯟꯁ ꯃꯅꯤꯄꯨꯔ ꯌꯨ ꯂꯤꯛ ꯃꯌꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯋꯥꯏ ꯄꯨꯖꯕꯅꯤ ꯉꯁꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯃꯌꯣꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯃꯨꯁꯨꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯖꯔꯛꯀꯗꯕ ꯄꯣꯂꯤꯇꯤꯛꯁ ꯑꯅꯧꯕ ꯂꯥꯡꯑꯣꯟꯒꯤ ꯕꯣꯠ ꯄꯣꯂꯤꯇꯤꯛꯁ ꯕꯣꯠ ꯐꯣꯔ ꯅꯦꯁꯅꯦꯜ ꯔꯤꯖꯦꯅꯔꯦꯁꯟ ꯍꯥꯏꯕ ꯊꯤꯝꯗ ꯃꯌꯣꯜꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯖꯔꯛꯀꯗꯕ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯏꯐꯔꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯖꯅꯋꯥꯔꯤ ꯇꯥꯡ 13 ꯏꯪ ꯁꯣꯛ 2023 ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯒ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕ ꯍꯧꯖꯕꯒꯤ ꯊꯧꯔꯝꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯧꯖꯔꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯗ ꯄꯣꯂꯤꯇꯤꯛꯁꯄꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯦꯝꯄꯦꯟ ꯑꯃ ꯍꯧꯗꯣꯛꯆꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯃꯆꯥ ꯑꯃꯐꯥꯎ ꯄꯨꯔꯛꯄ ꯉꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯄꯣꯂꯤꯇꯤꯛꯁꯄꯨ ꯅꯥꯊꯩꯗꯨꯅ ꯊꯝꯃꯨꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯒ ꯃꯤꯌꯥꯝꯒ ꯁꯝꯅꯗꯒꯨꯝ ꯂꯩꯔꯛꯄ ꯑꯗꯨꯒ ꯚꯣꯠ ꯃꯇꯝꯗꯅ ꯚꯣꯠ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯌꯨꯝꯐꯝ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯄꯨ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯁꯦꯝꯃꯛꯀꯗꯧꯔꯤꯕ ꯚꯣꯠ ꯏꯂꯦꯛꯁꯟ ꯃꯇꯝ ꯑꯁꯤꯗꯅ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯎꯔꯛꯄ ꯚꯣꯠꯄꯨ ꯄꯩꯁꯥꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯑꯃꯗꯤ ꯃꯤꯅꯝ ꯁꯣꯔꯤ ꯇꯧꯔꯀꯥꯟꯗ ꯍꯥꯏꯖꯤꯟꯕꯤ ꯇꯧꯁꯤꯟꯕꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯂꯩꯕ ꯌꯣꯟꯕ ꯌꯥꯕ ꯑꯣꯟꯊꯣꯔꯛꯄ ꯑꯃꯗꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯐꯝ ꯑꯣꯟꯊꯣꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯣꯜꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯄꯣꯂꯤꯇꯤꯛꯁꯄꯨ ꯈꯪꯃꯤꯟꯅꯕ ꯑꯗꯨꯒ ꯃꯤꯈꯜꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯖꯔꯛꯄ ꯀꯦꯝꯄꯦꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯑꯩꯈꯣই ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯣꯖꯤꯌꯝ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯗꯥꯏꯂꯣꯛ ꯑꯃꯗꯤ ꯑꯩꯈꯣই ꯗꯤꯕꯦꯠꯀꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯆꯠꯊꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯍꯨꯞꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯄꯨ ꯈꯪꯃꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯒꯅꯤ ꯃꯁꯤ ꯀꯦꯝꯄꯦꯟ ꯑꯃꯈꯛ ꯅꯠꯆꯗꯦ ꯃꯁꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯩꯔꯤꯛ ꯑꯃꯈꯛ ꯆꯨꯈꯠꯆꯕꯅꯤ ꯀꯔꯝꯕ ꯃꯩꯔꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯅꯧꯕ ꯌꯥꯋꯣꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯩꯔꯤ ꯆꯨꯈꯠꯆꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯄꯣꯂꯤꯇꯤꯛꯁ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄꯗꯣ ꯃꯗꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯖꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯈꯜꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯌꯣꯜꯒꯤ ꯅꯍꯥꯁꯤꯡꯅ ꯃꯤꯌꯥꯝꯗꯁꯨ ꯍꯪꯖꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯟꯅꯔꯒ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯣꯠꯂꯕ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯛ ꯍꯟꯊꯕꯒꯤ ꯃꯑꯣꯡꯗ ꯈꯜꯂꯀꯥꯟꯗ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯂꯩꯒꯦꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯄꯔꯥ ꯇꯝꯕꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯀꯦꯟꯗ꯭ꯔꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯐꯕ ꯂꯨꯆꯤꯡꯕ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝ ꯁꯥꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯐꯕ ꯂꯩꯉꯥꯛ ꯁꯦꯝꯃꯛꯀꯗꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤꯗ ꯊꯝꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯁꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯣꯜꯅ ꯆꯦꯠꯅ ꯊꯥꯖꯖꯩ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯅꯧꯕ ꯂꯥꯎꯟꯒꯤ ꯚꯣꯠ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤ ꯆꯪꯁꯤꯟꯖꯔꯤꯕ ꯀꯦꯝꯄꯦꯟ ꯑꯁꯦ ꯃꯁꯤ ꯁꯧꯒꯠꯄꯤꯌꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯦ ꯃꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ